ngasi phongkiba tongan manipuri sifongsing amasum thokiba thawdawa thoksingdagi maroibi I pausung miyamna thamsigi ahanbada nupi ani na takhildagi sanlau rusi haina nektuna pukiba driver amasire amana sokle loop kiana yaningdaba phongdorakre Impal East ki lamlai constituency ki manung sanba takhel khul nupi ani na sanlau rusi haina nektuna pukiba driver ani miyamna tamthina purakpadigi miyo amal laikat apa ngamdana laikidre bami edudi ketri bengun awang lekai digi sahir elai sanane duga sok padagi laikat naduna lairiba duna sora dagi abir kauba miyo mani ma hauzik thobal district hospital laikat nari hairi laikidre ba sahir haksangi mafam kya da ka hena sok padagi ras ministry da laikat naraba matung laikidra mani pausi gi matung ina saliu thasi gi taraga mapanda maitai ningol maitai pangal do ongwi Sarabanu Elias Ibemsa Laibuzam Amasumaki Manano Kuki Amada Mayum Panbi Victoria Laibuzamna Sairamasum Abirbu Makogi Takel Kulda Lehoba Santa Rurunabaki Victoria Haidipinupi du Kuki Amada Mayum Palaba Matumaki Takel Kulda Lebama Pamda Yaung Indino Lerakivani Housik Tolibi Irangashina Mara Moidunamaki Mapu Revado Takel Kultadoptuna Modbong the Senkivani Madugi matung Victoria mapamatu leiba nungairaktabadagi hatada leiba masi Sarabanugi manakta asanbagi mamanta leirakibani Victoria masanupi amaga loinana Serabanugi manakta leirakhiba matung sel thungi awawa mayoknarakpadagi sansing adu laurunaba gari nekkibani sansing adu takhel khulda lehobi manaunupi atonbi thanauzum ongbi manbi leibuzum mapureiba thanauzum nanaudu sinaramkibani hadi sansing adu laurunaba gari anita Victoria Sarabanu Maitai Pangal Ongbi Amadi, driver Sarimusum Abirga Loina Saki, Takel Kul Yoruba Matung Victoria gi Mapam the Lading Ada Mio Crasang Shilaktuna, Kuki Gisan Karigila would lack Libano, Ubi Yaro Henakanaki, Sokpadagi Mayum the Lake Aduna Lairabi, Sarabanuna, Pauxi the Fundrokipida, San Singadu Maitai Ningol Victoria Gine, Karigi Puba Yaro the Ribano, Hina Wari Sanaring Selecta, Pu Seba Horokibane. Thaudo adu makoi marima aso open nangki Victoria amasum Sarabanuna gari driver ani dudi makoi na nektuna purakpane makoi da phu sai bata widana bahai saki adumai namak miyam aduna tabidana tamthina purakibane tungna irang thogle haba pau phangmadi police laktuna makoi bukanki phibam luna soki ba driver Sair Saumum Primary Health Center first aid piraba matung Jenims Hospital lekanaki phibam lusilakpadigi Rasmi district Thangdokuna lekanaki aduminama asok paduna mara moiraga ngasi numiyungba matung pung aniga makhairum tabada lekana bangamdana lekitapani haidi thaudo odugi matana police na case ma rakhat haidi nakala maromna thaudo odubu committee on coexistence Manipur CCCM amadi Manipur Muslim Welfare Organization MMWO na akan mamong yaning daba phungdopo loinana thaudo odu da sienaba sing father matik saba sairak pinana batakslakli CPCM gi sirun hai Megi saising ahumdiki ngasi phawda tholakliwa irang asida irang yaujadaba pangal khunai saithing kya piduna lakle thengthang kya maral kya thangjinduna pangal gi sinmi singda phubi ba saibi gi thawdok masing thingamdana tokle irang asigi tangka kya tampaki mafam singna mitei singna pangal miyamda tuan maral kya thangjinduna tatna phubi ba saibi ba madi gari munbi gi thawdok kya tokle aduga singdana kokina amung pangal furuki thawdok kya laikrahri ningsing beabad kuidrikana more security forces ki gari thawjaba driver ama masagi khonjal thokpa ngamdaba makhai furakhiba gi thawdok lainaringi seraksida October gi saising taraga mapan Imphal East ki takhel gi mafam amada mitai ningol anina Manau nupi gi yumdagi sallau rusi haiduna pangal driver ani amana ketri bengun awang lekai digi Sahir Elias sanamadi soradagi Abir Khan nektuna puki hari pangal driver ani amadi mitai ningol ani puna masingyam laba miyam kuki gi pot lawu lakpani haibagi maral tamthina pubiki adubu ngasidi ketri bengun awang lekai digi Sahir Elias sanama sagi sai kuntra gomdoi lekana bangamdan Imphal gi ras Medicity Hospital laikidra hari Hiramasi ki matang da sirol sina wahang kya hanglatun hai Manipur khunai si democracy satpa laiba ama oiribra natragana democracy satpa laiba ama oirabra rule of law ama di law and order maintain tawba ngamdragadi lengak laibi ki wathok lairibra state ki law and order ngak tuna thamna ba lengak ki agency ama oiriba state police department asi miyamna maral thangjin duna purambagi asokpa masum asibak sangsing lokona ba lairabra amadi masing yamjadaba
Senmit Lajadava Pangal Kunagi Mioising Nomagi Suraga Sajava Kayasi, Maral Kathans in the Pub Gamadi Hartpegi, license Langana, Peter Brahidi. Upon the idea of Manipur Saganava, Kana Hotnariba, CSO Singnasu, a Siguma Kunagi Mahik with the mob culture Sigimayukta, Puna let me navigate for the ballet. Masiguma mob culture git how Uwato Kayasinasu, idea of Manipura Madi Isilina Oibigi Marakta, Akiakang Pokalahidi. Langan atupa matam na misi isi ki matana langla langzen puthok tu na maralay bising atupa matam da logi matung ni serak pipiyo. Misi isi ki matana sangsilakpa kongjang kudingma Committee of Peaceful Coexistence Manipur CPCA na sagot kaniya madi imong munong awabada susarug yazari hadi. Makasa tarapoy na to papaw mo na. Pubaladi ki tira kongsang bi paw bagi maning thang basing kongsing da Kuki Militant singna Asangba Bankar semgatlakle Mipaiba poknare. Say Sigi me ahum digi Horakiba Kangluki Irang name Tarakle Haina Miami Puning Sapaba Pibum Ama Laklakani Haina Kang Tazanari Serecta, Kuki Militants in the Bisnupu district for Balama, some Terra Kongsang, Manning Sing Kongsingda, Asangba, Bankar Kya Samgalakotinari, Hariba Mapuma the Bisnupu district, High Kenilgi, Manning Tamu cookies in the Kundava, Sing Kongsing Yada Leveni. Asangba Bankar Kya Samgalakli Havadu, drone Tagatun Yangshin with the Uber Punkivani, Lamdamandugi Miam Kuki Militants in the Makatan ethics at Rakatra Haviki Mipaiba Ponare, Mapam the Central Paramilitary Forces to Lady Bene, Adominama, Kuki Militants in a satirically betong on the Tingli Mamitade, Central Security Force amasum State Force ki apunba khutpuna mapungkayada Operation Sataduna, Logi Wang with Sajilamba Bankar Sing Lautopa Madi. Kulai kaya fakat pagi tabak satari adome nama hari bamapam singa sida Kuki Militant singa sagalak di Bankar sing lakthok nawa hotna bagi mami tadri pau ki lekuna sina makata na phongdor khibada hari bamapam singa dugi singkhong singya nakna leiba labuk singda law lok pamatam na Kuki Militant singa nomai kapsin duna landar na ba sauna sem sara bra ha bagi singna laire oyak liba phiba maduna singna ba kya phawon baga loina he na kan mamong na landar kadra ha bagi mi pai phonare Kuki singi thawung du yengshin mina balam damadugi miyamna lainga ki puning singsilakli naran sena phobolagi lawmi singnasu lawrok thada Kuki singna landara ku yabi singna laibana atupu matam na tangdu loitaba phibam ama semgatuna wana semjariba madi ukiba lokham singa du lokpada akaiba thoktana ba yengshin biwaki lopham singa du lawlok pangamdrabri mathang saida lamdamadugi miyam sana ba sing leitabigi awaba me unabaye Maramaduna Langana Akanaba Ming Sang and cookies and Bankar Sing Latokuna Nax and Buhidi Auto Party and Mapomana Gari Masama the Tomzilam Legacy and Kiba Amamiam Nafari Nasinumidang Puntare Lomtaba Matam the Porompat Police Manungs and Aleva Nomoibung Ayang Palida Gari Masa Tautun Lapa Amatomlam Legacy and Kibadigi Miam Sang Dunatanakre Hidewa Taudosi Mahindra Campanigi Emperor Garina Honda Activa Tautun Lakpa Ama Tomlamnaga, Gari Masadu, Tomlam Libu Garigi, Bumper Makar, Sienduna Toki Vedigi. Miam Natan Rapada, New Second, turning the Gikonung Mamang Tava Lamida, Tauna Honavada, divider the Tomzin Medigi Gari Edu Butori, but driver to Miam Fakimani. Koshauna Raba Miam Maduna Mana Torokli Gari Edu Gi Wilson to Waki. Tung the Purampat Police Laktuna Gari Edu Lakaki. Gari Masa Tung Duna Lapanupa do Hariba, Gari Asobaduna Tomlak Paduda. Song to hobody ki kahen aso apan din ang kitrehedi. Makasa tarak po na to papawam na Kuki singna mitay kulsing na landara kadra haibigi lawmi sing mipainari. Manipura me ahum digi Kuki narco theories sing na mitay singi matakta atam na landara to na yung kay kaya may tabagi tawdok sa tarakiba ta tarulom phazilak pagaloy na hawkiba numit krani da numay kap na pagi tawdok sing lep kibadigi irang nem tarak pagi phiba mamada laireklaba matungda Kuki Militants na mitay kulgatay na ba singkong singyada Bankar sing sajilak padagi akan mamong da amuhana landara kadra haiba lawmi miyam na pakanare Thoklibe irang asida Bisnupur district ki manungsan ba thamna pokpidigi tera khongsang bi phawbigi high kenel mathakta Kuki Militants na numay kapsilakani kibadigi law unakide aduga naran senadagi phobola ningthokong phawbudi law khara unare aduba Kuki Militants na numay kaplakpa khara leple khanaruraga phobola digi tera khongsang bi phawbigi tampaki saruka hek thangnaba singsang parengda khongban tawduna Bankar paktakna lanwan chabagi thabuk sa thare haiba drone camera di ubo Pangnavada Mapamadugim Yami Pinare. Bankar Mapamaduda Central Paramilitary Forcing should lay Urabasu, Tingbigi Mamidi Tade. La Rok Tada Low Lopamatana Kuki Militants in the Landana, same Sari and the Kesina Akan Mamonda, Landana, same Sapa Mali.
Makha Satarak Poina to Pawam, Union Minister of State Dr. R.K. Ranjan, Marshall Island Sakre. Minister of State for Foreign Affairs and Education Dr. R.K. Ranjan Lusing India gi delegate Aman Hokipa October Taraghondo Kun Fawa, Marshall Island Sakre. Maki Kongsada si Hokipa sa Himanga si the India gi ministerial Taki Timamana, Marshall Island Satpa Ahan Kongsani. Kongsada si the Minister R.K. Ranjan Marshall Island gi Council of Traditional Sip Natragana Elders, Samna Council of Eros Haina Kangnaba Sigi, Chairman Gimata Kabuwaga Ahanboy Nonaki, Matang the Marshall Island Acting President Welber Hemiga Munaki, Unawaduda Marshall Island at the Cabinet Ministers, Minister of Foreign Affairs and Trade Zeg Edding, Minister of Culture and External Affairs Kitlang Kabuwa, Minister of Transportations, Communication and Information Technology Kesai Note, former Minister of Work Ziba Kabuan Singmusyoki, Minister Ranjana Marshall Island, Minister of Foreign Affairs and Trade Zeg Edinga bilateral Mipaiba Ponki, Madura India Amadi Marshall Island Anina Puna Sakwat Horangi Tabaksing Pekat Minabagi Matana Kanaki, English in Naniga Mangadigi Hoduna Indiana Levasida Development Project Taragani to Pekatre, Hariba Project Singasi, Solar Energy, Communication Equipment, Export Strategy, Disaster Relief, Community Developments, Water and Sanitation Hariba Lamsing Sidani, India Amas Marshall Island Anina, Climate Change, Environment Conservation, Health and Education, Capacity Building the Singba areas in the Supuna Tabak Dominari. Minister Gi Kongsida Sida Dr. R.K. Ranjana, Wotau, Atul Gi Mayor, Mr. Kudo, Kabuwagas Unaduna, Mapamdura Housing, Implement or Development Project in Matana Warisanaki. Mapamdura Minister na Women's Plum and Coral Farms Project amadi Public Library na Singba Singi Piba Miyangsan ki Mapamdura Pangtokpa Yoga Session amadu sa Minister Ranjan Sarugyaki adi Makasa Tarakpo na to pom na MLA Mapan Mizoram gi CM unaduna makoy gi demand sogana bagwari sanarabasu Sardana Kangsinadre Miyam gi ihul Kangsinadana Misil gi MLA Mapan Mizoram gi Minister Joram Thanga hakting unaduna makoy gi demand sogana bagwari sanaki badu Manipur gi BJP President A Sardana Kangsinadabagum Tauribasi Yamna lebak thibani haina CPI Manipur State Council gi sirol amana haidi Sirol Sinhai, Tamanga Helaklava Iran's national issue ama oibana political solution Purana Lambitina Ponabada, BJP gi MLA sina separate administration Tanma Lati Haina, A Sadana Pondoki Buapamadu Miam Apang Wasinaba, Taurang Bani Haina Lawi Hadi, May Ohumligi Tolak Libi Iran Sitokaiba Kuki, Homeland Natragana, Zalengam Kobat Leva, Sim Navasai Kasan, Sim Sara, Matungagini Habisi, Isterasi the lady of political party Singyauna, Mangzul Tarabasi SO Singdanatana, Military Intelligence Agency Kiana Mamutana Kangarabawapani, Masjid Sin Kukinar Coteori Sing Su Saru Yarakpani, Yarakpani Habisi, Union Home Ministry Su Sing Kangabani. How Kiba me Taragamatu Kang Pok with the Pantukiba Akanaba, Kuki Lusingu Singimi from Mamada Saru Yakiba, Lengasigi Cabinet Minister Oriba, Aniauna, BJP MLA Taretka, Lengak Sokotpa, Independence MLA na signed Tauduna Kuki Singi separate administration of Matamnaba, Union Home Minister Amit Sada, Pishin Giba Sirola du Miamna Kaunadri, Makoyi Pirep Hongduna Bamadi, Tokhaibi administration. Tama Yaro had no Sipawa, Tampaki Mapam Kad, walk at Mipam, public meeting amasum, Relikia, Pangtu Nabagi Matata, Makoibu, BJP Digi Tantuna Bamadi, MLA Ohendanaba, Assembly Speaker, Pawada, Tuan ba, partition na walk at Nakrabane Hanesu, Paw Suda Makatana Fondorakli. Makasa Tarakpo and Amasum Roshilakpo in Atopapom, Israel ear strikes at Havada, Damascus, Amadi, Aleppo airport, Toykre. Israel na numaisu numita Syria air strike sataduna leba sigi marueba airport ani lawa yaruidaba mong amata twankre masna maram waraga Aleppo amadi Damascus International Airport ta thunglagadaba plane sing Latakia thaidolaga tankre Israel gi air strike sina Syria gi sarkar na salairiba Damascus amadi Aleppo city gi airport sing sijanabi yahandana thamkibani handa kesi thar Israel gi maiki gi matam amata da airport ani asida bomb thadarakhiba ani raksure Israel amasum Hamas ani gi merta lan suna ba sida Syria gi airport sing sida Iran gi kusu khulai pushilak yai haina thajanabadagi Israel na air strike si sathabane hari
Numaiju numiki ayuk pung mangaga makhairam tawa matamda Israel na yeknabagi international airport ani attack satabada civilian worker ama Damascus siki atopa amana sokhi haidi aduga hausi koina di myam pau se matanga se lusinjarage mas myam puna no update na minase